ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯈꯨꯠꯁꯨ ꯃꯤ ꯑꯅꯤ ꯑꯍꯨꯝꯗ ꯄꯨꯟꯕ ꯍꯧꯔꯦ ꯑꯗꯨꯒ ꯃꯤꯠꯁꯨ ꯄꯨꯜꯂꯦ ꯑꯗꯨꯒ ꯃꯣꯏ ꯅꯨꯄꯤꯁꯤꯡꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯁꯦꯟ ꯅꯨꯡꯁꯤꯔꯒ ꯀꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯀꯔꯤꯁꯨ ꯀꯟꯕꯤꯗ꯭ꯔꯦ ꯃꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯁꯥꯒꯨꯝꯅ ꯈꯜꯂꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯃꯇꯨꯡꯗ ꯅꯣꯡꯃꯥꯏ ꯑꯃ ꯃꯊꯛꯔꯣꯝꯗꯒꯤ ꯀꯥꯞꯈꯤ ꯇꯥꯏꯃꯤꯡꯗꯤ ꯑꯦꯛꯖꯦꯛꯇꯨꯗꯤ ꯈꯪꯗꯦ ꯅꯣꯏꯗ ꯐꯥꯔꯁ ꯐꯕ ꯃꯤꯗꯣ ꯂꯩꯂꯣꯡꯒꯤ ꯃꯤꯅꯔꯥ ꯄꯕ꯭ꯂꯤꯛꯅꯔꯥ? ꯍꯣꯏ ꯄꯕ꯭ꯂꯤꯛꯅꯅꯤ ꯅꯨꯄꯥꯅ ꯅꯨꯄꯥ ꯐꯩꯌꯦ ꯑꯗꯨ ꯅꯨꯄꯤꯅ ꯅꯨꯄꯤ ꯐꯩꯌꯦ ꯑꯗꯨ ꯅꯨꯄꯤꯅ ꯑꯩꯈꯣꯏꯕꯨ ꯐꯥꯔꯒ ꯀꯃꯤꯇꯤ ꯍꯣꯜꯗ ꯄꯨꯁꯤꯜꯂꯦ ꯑꯗꯨ ꯄꯨꯁꯤꯜꯂꯒ ꯃꯣꯏꯅ ꯅꯨꯄꯤꯅ ꯌꯣꯊꯥꯡꯅ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯆꯦꯟꯗꯅꯤꯡꯉꯥꯏ ꯍꯥꯏꯅ ꯂꯣꯏ ꯂꯣꯠꯁꯤꯟꯕꯤꯌꯦ ꯑꯗꯨꯒ ꯑꯗꯨ ꯃꯇꯨꯡꯗꯒꯤ ꯃꯣꯏꯅ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯄꯨꯁꯤꯟꯕꯤꯌꯦ ꯑꯗꯨ ꯁ꯭ꯀꯨꯜꯗ ꯄꯨꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏꯗꯤ ꯂꯩꯕ ꯀꯥꯟꯗ ꯅꯨꯄꯤ ꯑꯃꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒ ꯃꯣꯏꯅ ꯅꯨꯄꯤ ꯑꯃꯅ ꯂꯥꯛꯂꯒ ꯐꯣꯟꯗꯒꯤ ꯅꯣꯏ ꯈꯨꯟ ꯃꯤꯅ ꯅꯣꯏ ꯅꯪꯒꯥꯅ ꯑꯩꯈꯣꯏ ꯃꯥꯁꯇꯔꯁꯤꯡꯕꯨ ꯏꯝꯄꯨꯁ ꯇꯧꯔꯒ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯐꯣꯇꯣ ꯎꯔꯒ ꯍꯦꯛ ꯆꯠꯈꯤꯌꯦ ꯑꯗꯨ ꯃꯇꯨꯡꯗꯒꯤꯗꯤ ꯃꯣꯏꯒꯤ KNF ꯁꯤꯡꯗꯨ ꯃꯃꯤꯠꯇ ꯍꯠꯇ ꯍꯪꯂꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯈꯨꯠꯁꯨ ꯃꯤ ꯑꯅꯤ ꯑꯍꯨꯝꯗ ꯄꯨꯟꯕ ꯍꯧꯔꯦ ꯑꯗꯨꯒ ꯃꯤꯠꯁꯨ ꯄꯨꯜꯂꯦ ꯑꯗꯨꯒ ꯃꯣꯏ ꯅꯨꯄꯤꯁꯤꯡꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯁꯦꯟ ꯅꯨꯡꯁꯤꯔꯒ ꯀꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯀꯔꯤꯁꯨ ꯀꯟꯕꯤꯗ꯭ꯔꯦ ꯃꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯁꯥꯒꯨꯝꯅ ꯈꯜꯂꯦ ꯃꯣꯏ ꯅꯨꯄꯤ ꯌꯥꯎꯅ ꯑꯩꯒꯤ ꯃꯤꯠꯁꯨ ꯄꯨꯟꯕꯗ ꯌꯥꯎꯏ ꯑꯗꯨ ꯃꯣꯏ ꯅꯨꯄꯤꯅ ꯃꯣꯏꯒꯤ KNF ꯁꯤꯡꯒꯤ ꯈꯨꯠꯇ ꯁꯤꯟꯅꯕꯅꯤ KNF ne haise moigi dress set ꯍꯣꯏ ꯃꯣꯏꯒꯤ ꯗ꯭ꯔꯦꯁ KNF ꯅꯣꯡꯃꯩꯁꯨ ꯄꯨꯏ School naman sa Pilipinas, ada school naman. ꯁ꯭ꯀꯨꯜ ꯃꯃꯤꯡꯗꯤ ꯈꯪꯗꯦ nupa taruk se KNF na pugi base uho ꯎꯍꯧꯗꯦ ꯃꯣꯏꯕꯨ ꯒꯥꯔꯤꯗ ꯏꯟꯁꯤꯟꯕꯤꯗꯤ ꯑꯗꯨꯝ ꯎꯋꯦ ꯑꯗꯨ ꯃꯣꯏꯅ ꯅꯨꯄꯤꯁꯤꯡꯅ ꯂꯣꯏ ꯄꯨꯟꯁꯤꯟꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯎꯕ ꯐꯪꯗꯦ ꯑꯗ ꯀꯗꯣꯝꯗ ꯄꯨꯅꯗꯤ ꯈꯪꯗꯦ pubodi KNF na pubone ꯄ꯭ꯔꯖꯥꯅ ꯑꯗꯨꯝ ꯐꯥꯔꯒ ꯊꯝꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯁꯨ KNFꯅ ꯄꯨꯅꯦ ꯈꯪꯗꯦ ꯅꯨꯄꯥꯕꯨꯗꯤ ꯑꯗꯨ ꯅꯨꯄꯤ ꯑꯩꯈꯣꯏꯕꯨꯗꯤ KNFꯅ ꯄꯨꯋꯦ ꯅꯨꯄꯤꯅ ꯈꯨꯠ ꯁꯤꯟꯅꯕꯅꯤꯅꯀꯣ ꯃꯣꯏꯅ ꯄꯨꯔꯒ ꯑꯗꯨꯝ ꯆꯠꯂꯦ Mamay mo ko din na karam daw kita.